Kunmathoi Suba Century Gi conflict ama Oiriba Russia Ukraine gi Landa Kananasu mai Pakloi Kananasu mai thiba piba ngamloi Russia Armed Force na Special Military Operation Sing Ukraine da sathaduna makhoina taliba pandam adu phanghanana ba honarabasu hojik phawbugi oina di ngamdre makhoi gi operation aduna kipki leingak londa hong ba khara piba chayol anida mafam khara loksin banatana ahen ba thabak ama tapaikat pa ngamdre hojik phawbada numit chamani helaklaba lanfam asida Stern Europe ki maikaida nakalamana amagi mathakta mai pakle natraga makhoina loksile haibagi chapsaba khudam sing utpa ngamdre masima kunmathoi suba century asida khwaidagi nauba leivak ani asigi yanadabagi anuba machatne lanfam asida leivak amatanasu mai pakloi aduga leivak amatanasu mai thiroi lan asina Russia gi lusing makhada sangsin ba thaurang sing aduna maram oiduna Russia gi armed force da hena mangata thoganba makhoi gi maramda pau lotuna thambana oire Wahang singi paukhum su Russia gi maikei dagi chumna mata phongdoroktre Ukraine da US na khulai pisilakhibaga Russia na Ukraine gi nongpok ta attack kangkhat khre Russia gi forcing na nongpok thangba Ukraine gi city Severodonetsk pu loksinduna ngarang yamna hena naksilakre adubu Russian sing adubu ngakthokuna thamnabagi kipki asa sing adu makhoi gi defense da mateng pangnaba US na yamna hena faraba rocket system piraklagani haiba aduna inot hab khre Russian sing na maruoiba industrial gi mayola du gi chada humbudra rom paisin khre Ukraine gi forcing mafam adu dagi hana thorang toba position sing da hongdok khre haina Luhansk region governor Sergei Gaiden hai khre numit nini natraga humni gi manungda Russian sing na Severodonetsk pai khre makoina artillery amasung mortar sing thamlaklagani amasung Lysychanska da yamna hena kanne attack satharaklagani haina mahakna telegram da hai ke Nongpoki phibam yamna khudong thiri haina Ukraine President Zelensky na US News Group Newsmax ta hai ke Severodonetsk ke street sing da khud thongna ki amasung Russian sing aduna city center adu yawrakre haina Ukraine gi Defense Ministry gi wangangloi Alexander Motuzingana hai ke Ukraine gi armed forcing na makhoibu kanna thingba pire Ukraine military gi damak inwat ama waina US President Joe Biden na hena sangba range ki khulai sing Ukraine yawrok na wagi damag lambi da leire haiba arepa wapum phongdokre anoba khulai sing adu HIMARS multiple launch rocket system natraga MLRS kauba kilometer marfu mile yangkai phawbugi arapa yauna matam amatada precision guided missile kaya marum kapangamba mobile unit amane makhoi asi air surveillance radar javelin short range anti-tank rocket sing artillery ammunition helicopter sing vehicle sing amasung spare parts sing su yauba $1 million satret ki ngarang ayaba pikiba package amagi maruoiba khulai sing adune European Union asu Ukraine gi dama khulai sing amasung sel thakre Germany na yumsa kaisa numita Russia ge air raid sing dage achoba city ama ngakthokpa ngamba air defense system ama piragani haike adubu madu lanfam madu yaubada tha kharagi matam sangane US na $1 million satret ki am package amada Ukraine da HIMARS rocket javelin amadi helicopter piragane United States na uba $1 million satret ki am package amada Ukraine da HIMARS artillery rocket system mari ahenba javelin anti-tank missile lisingama Mi-17 helicopter mari piragani haina Pentagon gi maikita gi phongdokle missile kablak pada ngakthong na ba Israel gi laser seal Mathang sahidagi hauna yeknabagi rocket sing amasung drone sing neutralize tawnaba laser the base tawba air defense system ama Israel na deploy tawgani haina leple amukhak interception tawbada $2 chading tawgani haina Prime Minister Naftali Bennett na ngarang phongdokre hauji Israel da shoot down system sing sisinaduna missile kablak pa matamda intercept tawriba duda projectile sing tanaduna Manghan bagi thawongda $1 kaya amasung million kaya chading tawri adubu prototype ama oiriba iron beam system aibasi mamang sahida puthokibane masidi laser sisinaduna superset tawduna nongthaktagi akaiba pinaba honarakpa sing disable tawba ngamme international aerospace da Chinese pilot singna khudong thiningai ohelle Canada gi lanmi maral sikhibada Chinese Air Force pilot sing na professional oidaba madi khudong thiningai oiba thawong sing international airspace da Canada gi aircraft amana thengnakhi haire Canada gi aircraft adu United Nations na North Korea gi mathakta thamba athingba sing chana hanana balaiwa kaya na honariba du da yaunaba Japan da deploy tawrakhibane
North Korea ki mathakta makhoi na chathaba nuclear khulai amadi ballistic missile program gi damak malem gi leibak sing na akanba thorang kaya paikhatlibane. Canadian Armed Force na phongdokhibada People's Liberation Army Air Force na malem gi oiba air safety nom sing ngakhide madu thengkhang kaya raktane makhoi na thengnakiba adu professional oidaba madi safety oidaba phibam dane matang kaya da Canadian aircraft na makhoi gi flight adu thaidoktuna intercept tauba matamda thengai na danaba honakhe matamadu da Chinese plane sing na Canadian aircraft pu divert taunaba honakhe Chinese aircraft sing adu yamna nakna paisilakpana crew na yamna mayek seng na uba ngamki haire US na sanction tauba mission sing chatharingai matamda international airspace ta madugumba thawong chatharakpa si yamna toiraklei hairiba mawong adu diplomatic channel sing da wari sanagani haikhe Marak asida US intelligence na phongdokibade North Korea na kum 2017 gi matungdagi ahan boina nuclear sangyang ama pangthokna ba sem sare North Korea na rocket mathang kablakpa matamda UN Security Council da sanction kaya hena thamna ba board ama launa khe North Korea na chathakiba changyang sing adugi manungda continent amadagi continent ama lana paiba ngamba ballistic missile yawi haide tasengbadi UN gi warep na Sana kapa missile sing natraga nuclear khulai sing sangyeng tawbasi athingba thamkhrabane adubu North Korea gi maru oiba mapang oiba China amasung Russia na UN gi resolution adu veto tawduna makhoi gi mapang oiriba sumnam laingak chathaduna micham kaya wahaliba Kim Jong Un gi thawongbu sawatke makhoi na pankhiba nauna amuk sanction thambagi falde counter productive oigani amade umkhanaba hengadhangani haikhe kum 2019 gi June thada Canada gi ising lanmi gi vessel ani bu Chinese fighter jet sing na East China Sea da matung koin inarakhe makoi gi ship adu gi matung da Chinese vessel sing amasung aircraft sing na maritime region adu da tanabagum tawkhe mikhal laukthoktrabade civil war thokane Pakistan gi mafam laukthraba Prime Minister Imran Khan na warning tawkhibada karigumba nauna mikhal pangthoknaba Wapam laukthoktrabadi laibak aduda civil war ama thokani haire Tigris River da sahi lising ahum ga chamri suraba city phagolakre Tigris River da matam amada lairamba sahi lising ahum ga chamri suraba mitane Ampere Ira city nahunana phagolakpa German amade Cardiff ke archaeologist sing gi team amana thengnare haina official report amagi matungina phongdokle Iraq ta ikang gi awaba mayok nabana maram oiraga Tigris Turel gi isinggi imayasi hantarakpana maram oiraga chahi asigi angan basarukta Mosul River gi isinggi sarukta city adu thorakpa thengnakivane Pak sauraba city asida konung achauba ariba matamgi building kaya amasu leire haidiba building sing asi mitane Ampere maru oiba center amane Iraq laibak asi matam amada malemgi oina climate change na khwaidagi sathiba awaba thokhalaba malemgi laibak singi manungda ama oiribane Iraqi kha thangba lamdam gi sarukta haukiba tha kaya gi matam asida ikangi awaba mayok na duna lakle masina maram oiraga Bronze Age city asi amukhanna thorakivane loinana archaeological investigation yaugdavida chahi kharagi mamangda Bronze Age city asi amuk na hongnana thorakivani haire Iraqi Kurdistan region oiriba Kemunda hairiba mafam asi lai mamangi matamda amukta ukhidriba thawong ama oikibaga loinana archaeologist singda angakpa ama phawhankhe German gi amade Kurdish archaeological team amanasu pressure yamna kanna mayokna hankhe maramde karamba matamda reservoir asida leiriba isingi imayasi mataw karamna hengalakadavano haibagi matangda press mayokna khe telaba matam asigi manungda researcher singna city asigi mapping mai pakna tawba ngamkhre haire masigi chu mathakta achoba building kaya amasu thengnare checkpal lamade tower sing parksna sembagi tangai fadava laire park sauraba urban complex asi mitane Ampere gi oigani haina thajanaba laire Syria madi awang thangba Mesopotamia gi pak sauraba mafam sing control tawribane achoba magazine building asi quantity lairaba pochai kaya ama paisinduna thamliba oibana achoba magazine building asi tangai fadaba oiri haire researcher singi team maduna su wall gi phibam kahendana ningthijana preserve tawraga thamlam khibana maram oiraga apenba poklei BC 1350 gi matamda thokiba yuwa habagi thokdok aduna maram oiraga city asi amangata thokibane
Walgi mathak thangba saruk adu ningkhairakpana building kaya ama paksana phumjinduna leikhe. Masida thoidok hendokna nungaiba pokliba mana kunaiform tablet chama hena yauraba archive ama phangle hairiba archive asisu middle Iserian Pediot kene city asida earthquake ke disaster ki khudong sadaba mayok nakhe researchers singnasu asiguma makhal ge mamal yamlaba city ase amukhanna phawgalakiba sida angakpo oina thokhe masina mitani ge period city loisilaga region asida Assyrian rule ama haunanabagi matangda khanaribane Oiriba da tabiriba pumnamakpu thagatjari